ꯈꯨꯍꯥꯎꯁꯦ ꯃꯁꯥꯂꯥ ꯅꯝꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯊꯨꯝꯒꯅꯤ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯦ ꯃꯍꯤ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯤꯕꯀꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯑꯣꯝꯃꯒ ꯃꯍꯤ ꯌꯥꯝ ꯍꯩꯇꯕꯤ ꯁꯤꯒꯤ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤꯕꯣ ꯉꯧꯔꯦꯗꯅ ꯑꯗꯨꯒ ꯀꯨꯀꯔꯗ ꯀꯥꯝꯒꯦ ꯃꯩ ꯂꯩꯊꯔ ꯃꯁꯥꯅ ꯀꯌꯥꯝ ꯌꯥꯎꯔꯤꯕ ꯄ꯭ꯔꯥꯏꯖꯁꯨ ꯃꯌꯥꯝ ꯐꯪꯕ ꯌꯥꯕ ꯕꯣꯅꯁꯁꯨ ꯃꯌꯥꯝ ꯐꯪꯕ ꯌꯥꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯗꯨꯗꯤ ꯃꯦꯜ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯃꯁꯤꯗꯩꯁꯤꯗ 24/7 ꯁꯞꯄꯣꯔꯠ ꯑꯣꯏꯅꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯐꯥꯁꯠ ꯒꯦꯝꯁ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯔꯒ ꯌꯥꯝꯅꯁꯨ ꯊꯣꯏꯒꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯌꯦ ꯃꯤꯅꯤꯠ ꯑꯃꯗ 10 times ꯊꯣꯏꯒꯜꯂꯦ ꯃꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯔꯤꯕꯁꯤ ꯑꯐꯥꯎꯕ ꯑꯦꯊ꯭ꯂꯦꯠ ꯑꯃꯁꯨꯡ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯁꯥꯅ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ES100 ꯍꯥꯏꯕꯁꯦ ꯁꯤꯖꯤꯟꯅꯕꯤꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ 53,000 PNR ꯕꯣꯅꯁ ꯑꯣꯏꯅꯁꯨ ꯐꯪꯒꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯕꯣꯟ ꯃꯦꯔꯣꯅꯦꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯤꯟꯖꯥꯛꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯀꯤꯠ ꯅꯝꯁꯤꯜꯂꯛꯑꯒꯦ ꯁꯟꯅꯦꯕꯀꯣ ꯅꯪ ꯂꯥꯎ ꯊꯣꯡꯉꯒ ꯍꯥꯎꯗꯣꯏꯅꯦ ꯆꯥꯛꯈꯣꯝ ꯍꯥꯟꯅ ꯇꯧꯔꯛꯑꯒꯦ ꯐꯥꯔꯁ ꯕꯥꯏꯠ ꯈꯨꯍꯥꯎꯁꯦ ꯃꯅꯨꯡꯁꯨ ꯆꯥꯗꯣꯏꯅꯦꯕ ꯃꯌꯥꯝ ꯁꯤꯁꯦ ꯑꯃꯒꯤ ꯆꯥꯛꯄꯈ꯭ꯔꯦ ꯍꯥꯎꯋꯦ
ꯌꯥꯝ ꯍꯥꯎꯋꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ 하와. ꯉꯁꯤꯒꯤ ꯁꯟ ꯊꯣꯡꯕ ꯈꯨꯍꯥꯎꯁꯦ ꯃꯌꯥꯝ ꯑꯩ ꯍꯥꯏꯔꯔꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯃꯐꯩ ꯑꯣꯏꯕꯒꯤꯅꯦ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ 미미 진주지 야자 먹고 사와 anh chàng nhìn mình đã trâu bên trên bạn ꯌꯥꯝ ꯃꯣꯔꯣꯛꯁꯦ ꯁꯤꯡꯖꯨꯁꯦ ꯈꯔ ꯇꯧꯕꯅꯦ ꯂꯦꯇ꯭ꯌꯨꯁꯦ ꯐꯖꯅ ꯆꯥꯔꯦ ꯍꯟꯗꯛꯇꯤ Ouch.
ꯃꯣꯔꯣꯛꯁꯦ ꯌꯥꯗ꯭ꯔꯦ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯥꯏꯕꯗ ꯋꯥꯕ ꯉꯥꯛꯇꯅꯦ. ꯍꯧꯖꯤꯛꯇꯤ ꯑꯃ ꯌꯥꯎꯗꯦ, ꯁꯔꯨ ꯉꯥꯛꯇ. ꯁꯥꯏꯕꯗ ꯇꯨꯝꯗꯕꯤ ꯀꯥꯡꯕꯨꯗꯨꯅ ꯁꯤꯡꯖꯨꯁꯦ ꯍꯟꯗꯛꯇꯤ ꯂꯦꯝꯅꯔꯦ ꯈꯔ. ꯌꯥꯝ ꯁꯥꯏꯕ ꯃꯣꯔꯣꯛꯁꯦ. ꯃꯣꯏꯁꯦ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯑꯃ ꯌꯣꯜꯂꯤꯌꯦ. ꯌꯥꯝ ꯁꯥꯕ ꯋꯥꯅꯤ. ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯕꯒꯤ ꯁꯥꯔꯤ ꯈꯔꯗꯤ. ꯍꯥꯎꯋꯦ.
ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯌꯥꯗ꯭ꯔꯦ ꯆꯤꯟꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯁꯜ